Mamang Jogi May Ahumdagi Hourakhiba Irang Asida Thawai na Pontha Pikhraba Meitei Athouba Singi Ningsing Yumbi tongan-tonganba mapham da Yungnaba Peace Committee Kangleipak na Thourang touba Houkhre. Hiramasiga mari lainana ngasi committee asina sinduna moirangda leiba Hotel Elegance da pangthokpa pawgi mifam amada committee asigi president Rajesh Meitei na hai Ningsing Yumbi Yungbagi paikhaliba khongthang asigi ahanba tangka koina Athouba kunmangagi Ningsing Yumbi Yungnaba Thourang touba Houkhre khongthang asigi ahanbu oina phogokchau ikai awang leikaida memorial stone ama yungkhre makatana kumbi asigi khoijuman tabida Ningsing Yumbi ahum laingobida ama akasoida mari ningthaukhong kha khunouda mari Ningthaukhong Bazar Ward number 2 da ama Imphal East District ke manung chana leiba Tumukhong da ama Nungsumda Tara Yungnaba Semsari committee asina paikhaliba thabak asida miyam amade lengangna sumateng pangbiyu haina sumahangna makatana phongdoki Famsing asi akoi Karangbalgi mahana togi bisinau sing sulaire aduga akoi Khameloki lagitaba Athouba taragi famse akoi uyumpok amade akoi nungsumgi village authority singa tana jarakan de koi masim sa sabi tanza laujari aduga husu singa koi akasoi gi singchan me chapda lekitaba Athou mari gi famse laiba December gi tang kulga mapalda phiroi gi loina na miyamda akom hang togi tanza thum laujaga aduga mathang akoi na sum masigi thabak singje tongno se ko hona jari aduga miyamda kana gomba akoi gi committee gi pa phongno bangam jahudaba kana gomba leiba so akoi Facebook page ta Peace Committee Kangleipak Manipuri page sama legi ni aduga tum Hobiraga the Busu Tona with the Kokonusage, Dona, Konozik Makatana, Sazari, Tabak Thourang, Pudimota, Ningaki, Sumian Kratcham, Birakanda, holding Munungi Awa, the Sum, Pang Bioma, the committee, Tabak Thourang, Pudimota, Eva Mamadi, Throwing the site issue, Mating, the Kon Hajar Pokan, the Nusigal, and the Togi, Homs Masoko, Tanzari. Ngamzaba, Toga, the Busu, Mayamna, Athobani, Hana, Lobigal, Athobani, Haraga, Home was our Mayamna, Jane trading. Alu Hawaii Kapiragana, Mahaki no Pisibu Apian Moigada, Adubu, Id, Pentway, Adubu Isagi the Maltani, Mayang the Maltani Ipuro, the Circle, Adubu, Nasi Mahana Pangari was Hakagi Numini, Mahak Masama Tozame veterinary department. Ado Ice Hakai had the Luba Lactara Pew, Lamanga Pew, La Ahum Pew, Haba Nigide, Adubu, Luba Lactara, the Nakomi, Imams, Away position Bangamada. Adubu Paisapam de Mahana Pangagi, Numini, Sargagi, Pamdu, Pibu Habamatanda, same the Manata Bigide. Adubu, I demanding Hangibasu like that, Sally, Adubu, Mahak training Ama Masam Salami, training do Isas Opangam, the Magda training do is Jenze, Zenaba Matam the Kari High, Homasawa Negi the Kaka like the Bangarning have the leggy the banana department at home, but sing their hierarchy, the hierarchy, I manning Hanzagi. Karino ako'y na sidal balag da doon ako'y punsing mangam ngadro mayam sibo. Ngasi phaw da thakana chahi ani henjala abane miyeng kai su changbide aduga thabak hapkani harame adu ju hujik pawba kai mata haide imai chani hingbada yamna ware haibada ahing phaw batum baya chachi kabai de yukadi kanbada puroi badu mayam gi damak satkibade masagi marnai gi satkibade te pienda badi mayam ni Ngasi phawbada imaicha inem pok tu suru khabine koi gi kana sri ngin miningai lei ipuroi badu su mathanda poe kari do koi na sura ga cha doi je yen kara chang bi ho